ꯃꯔꯨꯑꯣꯏꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ PM ꯄꯣꯁꯥꯟ ꯁ꯭ꯀꯤꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯖꯤꯅꯤꯛ ꯐꯨꯗ ꯄꯤꯖꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯗꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯃꯗ ꯑꯉꯥꯡꯁꯤꯡꯗ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤꯗꯩ ꯍꯦꯟꯅ ꯆꯥꯛ ꯄꯤꯖꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯗ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯃꯁꯤꯒꯤꯁꯤ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗꯁꯨ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯁꯨꯡ ꯆꯤꯡꯅꯕ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯅꯤ ꯈꯜꯂꯀꯥꯟꯗ ꯉꯁꯤꯁꯨ ꯆꯥꯛ ꯄꯤꯖꯗꯅ ꯑꯗꯨꯝ ꯂꯩꯔꯝꯕꯒꯤ ꯏꯃꯦꯖ ꯑꯃꯗꯤ ꯐꯨꯇꯦꯖ ꯃꯌꯥꯝ ꯑꯃ ꯇꯥꯔꯒ ꯂꯩꯕ ꯑꯩꯒꯤ ꯃꯤꯡ ꯇꯨꯝ ꯆꯤꯡꯂꯦꯝꯕ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯖꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯛ ꯇꯧꯔ ꯂꯩꯖꯕꯅꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯤ ꯅꯍꯥꯟꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯐꯪꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏꯒꯤ ꯎꯆꯤꯋꯥ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯀꯠ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯖꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯄꯤꯖꯗꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯃꯔꯝ ꯆꯥꯗꯅ ꯑꯉꯥꯡꯁꯤꯡꯅ ꯑꯣꯏꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯊꯣꯡ ꯍꯥꯡꯕ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯌꯧꯁꯤꯜꯂꯛꯇꯕꯤꯗ ꯁ꯭ꯀꯨꯜ ꯍꯧꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯦꯔꯣꯗ ꯈꯛꯇꯪꯗ ꯂꯥꯛꯑꯒ ꯍꯟꯈꯤꯕꯅꯆꯤꯡꯕ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯒꯗꯕ ꯃꯇꯝ ꯐꯥꯎꯕ ꯑꯣꯖꯥꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯂꯩꯕꯤꯗꯕꯤꯗ ꯁ꯭ꯀꯨꯜꯁꯤꯗꯩꯗ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯣꯊꯣꯔꯤꯇꯤ ꯄꯥꯟꯗꯕ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯌꯦꯡꯁꯤꯟꯕꯤꯕ ꯂꯩꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯋꯥꯀꯠ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ PM ꯄꯣꯁꯥꯟ ꯁ꯭ꯀꯤꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯖꯤꯅꯤꯛ ꯐꯨꯗ ꯄꯤꯖꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯗꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯃꯗ ꯑꯉꯥꯡꯁꯤꯡꯗ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤꯗꯩ ꯍꯦꯟꯅ ꯆꯥꯛ ꯄꯤꯖꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯗ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯃꯁꯤꯒꯤꯁꯤ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗꯁꯨ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯁꯨꯡ ꯆꯤꯡꯅꯕ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯅꯤ ꯈꯜꯂꯀꯥꯟꯗ ꯉꯁꯤꯁꯨ ꯆꯥꯛ ꯄꯤꯖꯗꯅ ꯑꯗꯨꯝ ꯂꯩꯔꯝꯕꯒꯤ ꯏꯃꯦꯖ ꯑꯃꯗꯤ ꯐꯨꯇꯦꯖ ꯃꯌꯥꯝ ꯑꯃ ꯇꯥꯔꯒ ꯂꯩꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯨꯡꯒꯤ ꯍꯧꯔꯛꯏꯕ ꯃꯤꯔꯣꯟꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯃꯍꯩꯔꯣꯏꯒꯤ ꯊꯥꯛ ꯋꯥꯡꯕ ꯋꯥꯈꯜꯂꯣꯟ ꯈꯜꯂꯀꯥꯟꯗ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯅꯕꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯊꯧꯑꯣꯏꯕꯤꯗꯅ ꯀꯛꯊꯠꯄꯤꯕꯅꯦ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯎꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ MLA ꯃꯤꯅꯤꯁꯇꯔ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡꯁꯤꯗꯩꯗ ꯆꯠꯄꯤꯗꯨꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯒꯁꯨ ꯃꯐꯝꯁꯤꯗ AIDI ꯑꯣꯏꯔꯒꯁꯨ ꯂꯥꯛꯄꯤꯔꯀꯥꯟꯗ ꯁ꯭ꯀꯨꯜꯁꯤꯒꯤ ꯆꯞ ꯆꯥꯕ ꯔꯤꯀ꯭ꯋꯤꯞꯃꯦꯟ ꯃꯥꯒꯤ ꯇꯧꯒꯗꯕꯁꯤꯡ ꯐꯖꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯃꯥ ꯅꯨꯡꯇꯤꯒꯤ ꯃꯔꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯅ ꯃꯔꯝ ꯆꯥꯗꯅ ꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯦ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯝ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔꯗꯒꯤ ꯂꯥꯛꯆꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯃꯍꯩꯔꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛꯇ ꯃꯍꯩꯔꯣꯏꯒꯤ ꯀꯥꯟꯅꯅꯕ ꯈꯔꯗꯪ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯖꯒꯦ ꯈꯜꯂꯨꯕꯁꯤꯗ ꯑꯉꯥꯡꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯐꯪꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯈꯤꯕꯅꯤ ꯍꯥꯏꯅ ꯊꯝꯖꯔꯀꯥꯟꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯤꯀꯞ ꯊꯣꯛꯃꯤꯟꯅꯅꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯃꯤꯀꯞ ꯊꯣꯛꯃꯤꯟꯅꯅꯕ ꯑꯃꯨꯛꯇꯪ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯝꯁꯥꯅ ꯑꯄꯤꯜ ꯇꯧꯖꯩ꯫